Tang tara mari numidang pung tara ka makai taba matamda Imphal West ki manung da Lapuat Komlakhong Gram Panchayat ki manung chanba kono mamaya lekai nitan makhong da thamba dukan taret yumna maina tumna chakhare harba dukan taret asi wholesale gi grocery dukan ni aduga atopana pharmacy amasung cosmetic mobile gi accessory aduga atei makhal suna chicken gi dukan atopa beef ki haiba makhan taret haiba dukan si yumna maina tumna chakhare haiba mai si karma matam karmain horakhi ma haiba si numidangi theng thaba tum thaba matam oibana horapham khangaudre haiba dukan chakhiba asigi amount si khoina haibet yengjo matam da si lakh 15 ki pot hoigani haiba gi thajaba le dukan asida wholesale gi dukan oibini na maram ekhoi gi lamdam asida makhan suna pot khuding mak phanghanarabagi adugumba pandamda haiba dukan asida akhoi pot chai suna thamba ni aduga miyamgi seba gi damakta matam sangna chahi mari manga dagi mapam asida akhoi dukan phamduna laibani haiba dukan asi Mohammed Tahir Yanglam Kendra gi manung san laiba haiba nupa amagi ai magi mafamni aduga magi dukan duda haiba dukan phamiba mioi sing adudi Himat Grocery Sikandar aduga Aslam Abu Malik Benyamin haiba mioi sing asina dukan si phamaga miyamgi seba tawduna laibani haiba dukan asida maina tumna chakhibada karigumba ama phoba koi lupa ni manga ge phoba kanbang amhaudre asina maram oiraga lairiba iramdam Manipur khunai sida lairiba parja section adi lairiba department khudimang sarkar gi maikai dagi government gi maikai dagi pangwi aba te gi maikai desu pangwi aba mateng khara awana ta da lehorba adegi lupa lakaya mamang khraba abi dukan mapu sing asigi awab si mateng bi ga miyam mateng panggoda amasung sarkar nasu haiba mamal yamna paisa yamna mang khraba miyam gi seba tawdon leijri basi chakhau miyam gi chakhau hinna bo hona bada miyam gi leijo punamak akhoi gi dukan si tawna bo hona bamatam da akhoi gi leijaba lanthum nupi angang gi sana lupa punamak akhoni yon thoga miyam gi seba tawda bi ada haidana lamdam masi da seba tawjabani adu yumna maina tumna khangaudana chakhrabani na sarkar gi maikai desul adu Manipur lairiba department ke ate gi maikai desu awa ta horba sing sigi yengbiraga mateng tawbina bening singeri mayamda request tawjari loina ngarang mai chakpagi thawdog sida akhoi Himat aiba grocery dukan wholesale phamiba nupa si maina chakpadagi hoju hospitalize tawduna mahak leikri asumba awaba kayama leikba sigi yengbiraga miyamna mateng tawbinaba kaidagi akhoi asigi damakta akhoi PT bangal tem naso awangba thakta masigi mateng tawri aduga magi sigi maikai dagi su miyam dagi mateng tawbinaba ni norse